online Manipur YouTube channel na sabing bir pum nang po muka na tara muk seri han badayam na maru iba pawama Lisipriya kanguzam dagi thamjage pot thin balak tradi lauroi pot yamna pide lak patalli apamba pot pirui dabu oragade lak saroi ke handakti pot lauba thakiba ikoi ge mida sumbra muk double verify tawbadu kitang nungaite aduna laujaroi ge ikoi ge darkar tabadi drone ni night vision ni firon nate tabada thamoi soko wahi ngaktani nachalna miramda leiraga ibung singi damakta ngamjaba potlam khara matam gi langjabada asumna paukhum pibirak pasikitang wakhan nungaite mamang 24 and 27 January da sukhong amadi jacket sing mioi dising ahum hen bada amadi atai potlam khutlai kya manung mapal yauna loina yenthok saki phatte herba nachalna drone leibagi wafam putorak padagi hanna sunglai leiramdaba maru oikraba drone asi numit khara ni asida manung mapan mafam kayagi sizna naba drone masing tara hena mioi kya laikai kya na thaudang lobiduna leibangam khrabani handakna nong tarakpada khulngakpa duty tariba sing ahingda yamna wai hebirak padagi raincoats amadi helmets khara thorang tawjarubani apamba awatpadi yamlamgani adubu nachanna hutna jariba khara asida manipuri pumba khara khardang oirbasu thungnana bani ayhaksu thinba lakningi ibung singa awanungai wari sananingi adubu mapal lamda ihai tamlubana toine manipur thorapa yade tawgadaba ithau dangsu yami aduga aina leptana nongmada yenthokliba asuk yamkraba potlam sing asi kanagumbana amana red zone area da sattuna nungtigi numit khudingi thinba chatlagadi tha amma hena changani thabuk yamna tawbasu manba yai adubu nachalgi wakhaldi tongali lan manung nena amuktang pulap yenthokpa asina matamsu sep tawgani khallaga hotnajabani warau binu haina Lisipriya kanguzamna social media tharukpa serona mana phongdok piri